ngasi oiba tongan page karagi posting collection tawdringagi mangoinana nungthil pawsi ki chipong ama oidiba pandamdagi lokhotcharaga thamjagi chut a side order ga loinana farmer safety zone semga dabani haiba kokomi gi waphamna ahan boin miyam da kudol tamjagi amadi video asibu meng tabiri bupun makpu loktak mapau updates ki mekaidagi taramna okchabaga loinana ikai kumna butchari security line manak maktada longmi singda nomai kapsin duna asopan tholiba thodok seng makata na thoktanaba hek ubada kapayaba chut a side order ga loinana farmer safety zone semgadabani haina coordinating committee on Manipur integrity kokomi na demand tawri kokomi gi chirol amada tha asigi taraga mapanda Bisnupur district ki phubala da masagi lopamda law uduna lairiba phubala dagi NBDN kawmi amabu SSB security line lairiba mapamdagi subnatagi meter kuntrarom tamak lappa mapamda kuki khulai paiba singa nomai kapsilaktuna aso apan nangan kiba thodok lebak thibane kuki khulai paiba singa nomai kapsilakliba adu BSF JKL amasong SSB gi bunker sing lalaga laklaga chatharakiba etekni thodok tokpam da ngarang kokomi gi convener khuraijam atobuna luchingba mihut kangbu amana chatuna detail assessment tawki loinana mafam adugi lawmi khunja singa punna mifam pangthoktuna lengak ta pukot kadaba demand chingi matangda punna warip lawmi nakhi tungda nungthilda kokomi gi mihut chingna Bisnupur gi SP ga unaduna wari sanaraba matung police headquarter da ADGP L Kailon IGP K Kabib amasung Impal West SP K SI Chibakanta yauna lau pantha da lawmi singbu protection pina bagi matangda kupna khana baga loinana kokomi gi makaidagi tongan ba point ching pugatuna thabak oina pangthok pina ba takshin ki kokomi gi makaidagi thabak oina pangthok pina ba pukhat ki ba point ching adudi chingkhong chingya amasung canal area singbu sut at side order ga loinana farmer safety zone lautok piu farmer safety zone da kanagum miyoi natraga group amatana nomai paiduna lanchilakpa matamda hek ubaga kapagi order pibiu asi khaktana miyam gi tha jaba hanjilan ba lawmi singi hakching protect toba amadi lamdam asida santi hanjilakpa ngamgani haiba wapam thamki pamdaba thodok seng security laina thorakpa tarabadi khudakta thigatpaga loinana mari leinaba security official singi matakta chapchaba action lawbiu haina Kenneth Jolda permanent security infrastructure sangat piu lawu singu bagi thabak singda apanba ayat papo aloi haibagi guarantee pibiu hariba asigi manung chan akiba leitana mitei singna chingkhong singya da leiba mitei gi lopam singda akiba leitana law uba amadi lokpagi thabak sing yahanbiu sensitive farming zone da ahenba company thamduna ahing nungthil naidana patrolling chalan biu phubalagi lebak thiba thodokta soalaba NBDN gi ana laying da mating pibaga loinana matik chaba competition pibiu mahakna mahuksagom suno mangamdri fawba imung manunggi hingbagi dakar oiba thabak khudimak mateng pangbiu haina su takshin ki haina cherolasina makhata na fongdorokli India government na toina lauriba slogan jai jawan jai kishan gi wahan thok lehenduna lebak asigi miyamda chinjak pidiba lawmi singbu ngakpi shenbiu komi na matampumba lamdam asigi lawmi singi damak lepkani haina su cherolasina fongdorokli maka chatarakpada nungthil pawsi gi chipongama oiriba wayel kati dagi lokhotcharaga thamjagi Apple Google Telegram gi password billion taraga taruk leak oiramba thengnare hairi malemda amukta thokidriba maongda checksina thamnaba miyoi kaya gi password leak oibagi thodok ama thokre researchers singna thinjinbada Apple Google amasong Telegram gi password billion taraga taruk rom hena leak oiramba thengnare kibani haina cyber news ki report amana fongdorokli cyber news ki cyber security researcher team amana kumja 2025 ki anganba saruktagi hiram asiga mari lenana thijin humjin bagi thabak paikhatuna lakhi miyoi kya gi password amadi aruba data kaya leak oiramba thengnarakpa asina maram oiraga online service ta achauba chaitheng ama pirakpa yai haina thajanari cyber security researcher team aduna tongan ba data dam kunthra rom thengnaki haidiba data dam amamda yamna maru oiba record billion 3.5 rom yawba thengnaki matawasumna miyoi kya gi aron athup amasong password billion taraga taruk leak oirambagi thong asigi matangda tholakpa yaba khudong thiba sengupna thijinana ba honari matau karamna miyoi amagi yamna checksina thamba password amadi data kaya leak oiramli bano haibagi matangda report amana hai sakholakpagi matung ina miyoi ayamba internet sijinare mobile phone paiba miyoi singsu internet sijinabagi khudong chaba pangali kanagumba amana internet sijinari ngaida ikang khangawdana URL link ama tharaklaga irai laina username amasung password khangdokpa ngamnabagi pambai sijinaramba yai haina thajanari isham samna hairabada kanagumba miyoi amana online da thengnaba link amada login tawruba matamda ishagi aron athupunamak irai laina khangdokkiba yai miyoi kayana lona thamba password amadi data leak oirambagi matangda keeper security gi co-founder su oiriba chief executive officer Dhiren Gusinna report amada hai password management gi thabak tawramda hanadagi khara hena checkshinba tangai fadi kanagumba internet sijinaringaida maram chadana atoppa miyoi amana tharakpa link ta login tawroidabani fana haichingba miyoi oirabasu atoppa mi amatana hek
uba ngamloidaba maongda isa isagi password chembaga loinana personal data punamak checksina thambagi tangai fadaba lei hojik Apple Google amasong Telegram gi password billion taraga turulom leak oire haiba sida tongan ba mioi singi email Google Facebook amadi Telegram chingba social media platform gi aron athup kaya marum yoromba thengnaki chathariba thonga se cyber attack oina loba yabra haibagi matangda report amana hai mioi bana checksina thamba password amadi data lona khangdokna bagi thorang lokhalakliba ase kudong thiningai oiba cyber attack makhal amani haina lokpam thoi haiki makha satarakpada nungthil pauchi gi chipong ama oiriba kangla paudagi lokhot chadaga thamjige CRPF amasong BSF na chingkhong da leiba lawpham seng lau singu tawba yanaba ngak shelagani haire Bangladesh ka tainari ba West Bengal amasong Pakistan ka tainari ba Punjab ki border village ta leiba lawpham seng security na ngak shelaga law ubagum state asigi oinasu chingkhong chingya da leiba lawpham seng CRPF amasong BSF na ngak shenduna lau singu gi thabak paikhat pa hauragani loinana security agency ani asigi mekaidagi masigi mathau taba thabak seng paikhat pa haukre haire pawasina makata na hairibana Bisnupur district ki lower Kenen la Phubaladagi lomi ama law sujaduna leiringaida kuki militant singna nomaina kaptuna son gi bathawdo adugi matungda central government na hairiba khongthang sing ase paikhalakibane thawdok aduga mari leinana security force amasong kuki militant singa khut thokna bagi thawdokta crossfire da Surachandpur dagi nupi amasu sikibane senior official amana phongdokibada sakarna paikhalakliba khongthang asigi matungina lamui singna law unariba chingkhong chingyagi karam jaga seng sensitive oibagi haibadu identify tawre makata na nakal anigi marakta class toktanaba belly gi area singda lamui sing amasong security force sing punna thabak tawminaba haure hairiba chingkhong chingya da leiriba lawpham sing ase ningthina law uba yanabagi damak ngak shenanaba CRPF ki kangbu singda khangankhre Bisnupur district ta thokiba thawdok aduga mari leinana police na thijinbagi thabak chathaba haure thawdok aduda chenariba singi mathak athubada ain gi oiba thabak sing lakhattuna justice puraknaba honari haina phongdokhi panba yabadi popula thawdok asigi mangoinana Impal East ki Laitan Pokpi area da su mitai singna law khoiba changlubada kuki sing athingba pirakpadagi thawdok laikhrabane agriculture department ki official amana phongdokhibada kharip season ase June dagi October phawbari kangluk ki irang asina maram oiraga haukiba chahi anirong ki matam ase chingam sung tamgi mafam kaya da farmer activity kaya ase pangthokpa ngamdana lakibane adubu irang khara pagalakpadagi law singugi activity khara paikhatpa horakpada chayanaba tholakpa kaya asina maram oiraga season asida mahi marong kaya ningthina lokpa ngamloidra haibagi akiba adu lei maram aduna sakar gi maikaidagi lawmi seng ningthina ngak shenduna thok marang kaina khotnaba mathau tai haina phongdorakli makhatana Israel na Iran gi nuclear site attack chathakre Russia gi scientist seng kokthokre haire Iran amasung Israel anigi marakta hojik songnariba akanba lana se hena pathok chakthoraktuna third world war tholakadra haina malemgi luchingba singna masigi akiba adu mayokna bahaure Israel amasung Iran anigi lana sida malemgi superpower oiriba Russia China amasung America na nakal namada phongna tongshinbagi pibam lakpa tarabadi third world war ase tholakpa yabagi akiba leiri Iran Israel gi lan asibu yamna kupna monitor tawriba Russia gi president Vladimir Putin da lan ase hena paktok sakthoraktuna third world war tholakpa yabra haina hangbada madugi nunangba adu luchingba asina phongdokhibaga loinana global conflict risks ase leptana hengalakli Russia gi oina hauji Ukraine ga akanba lan choknari nakal amaromdana Iran amasung Israel anigi marakta akanba lan thengnari Iran da nuclear facilities seng development kaya tarokhiba asigi matangda nungnangba phongdoladuna mahakna makata na phongdokhibada hauji Russia gi specialist ani Tehran gi damak nuclear reactor ani sari aduna lal asi hena pakthok sokthорактana ba madugi solution ama thiri Russia da marup mapang oina chaminari balebak singda military amasung technical cooperation ase expand tawnaba thorang tawri masida punna khulai puthokmina ba amasung military personnel sing amasung training piminabagi wafam yauri Moscow gi mekaidagi mahoksa gi leiriba armed forces sing ase khwaidagi nauba khulai amasung technology sing sizinaduna modernize tawnaba honari masiga loinana Russia na marup mapang oiriba lebak singda military technical cooperation hingat hanabagi wafam su leiri hairiba lebak sing asida equipment amasung weapon sing supply tawba amasung modernization tawbaga loinana punna development amasung personal training sing piminari loinana marup mapang oiriba lebak sing asigi marakta lalon itiki thamliba athingba kaya ase laukthokuna trade and economy hena paganana ba honari hairi amaromda Iran amasung Israel aniki marakta soknariba lan asigi manung channa Israel ngasi ayuk
Iran da leiriba Isfahan nuclear site ta air strike chathakre Iran gi maikhaidagi yamlaba missile sing Israel da kapsenduna attack tawkhre US na Israel na chathariba thong sing asida mateng pangsenba tarabadi mipum khudimaki oina hena khudongtiba phibam mayoknagani haina Iran gi foreign minister Abbas Agasina phongdokhre marak asida Israel gi maikaidagi phongdokhibada Israel na chathakiba attack aduda Islamic Revolutionary Guard Corps gi Benham Sariyari ngarang numidang Tehran ta chatakiba air strike ta laikidre hairiba commander asi Iranian regime taki Middle East ta lairiba Islamic terrorist singda khulai supply tawi hairi maru oina Iran back tawba Hezbollah Hamas Yemen gi Houthi rebel singda Israel da attack tawnaba mishalama song rocket supply tawi hairi Israel na Iran gi nuclear plant ta attack chatakiba asina Russia da hena mipaiba pole masina maram oiraga Iran da leiramba Russia ge scientist ani kaukthokre Israel gi makaidagi de Iran gi supreme commander ase mafam chingthudri fawbada amasong nuclear sashing ase mapung phana mangandri fawba attack chathaki gani hairi makha chatarakpada nungthil pausi gi chipung ama oiriba kangleipa ki merati gi lokhot charaga arui boina thamjagi puwari bu nathaina bu khonariba Manipur University mari leinaba authority na tumina lepam thokte haiba haumi gi opam thamjagi sahi lising kaya gi puwari ga sagona raklaba yek salai leiba iramdama sigi yelomi singi puwari bu khangtap ta changsilakpa phurup kharana samdok samjen tawduna mangana khonarakpa kaya leptana changsilakli loinana lam kaya gi maming nauna thonjinba kaya su leptana changsilakli haina Federation of Haumi gi Publicity Secretary Hoiremcha Henbana press ta thadorokpa cherola mana hairi cherola sina hai tarakatret chuba century taragam chuba century da lakhiba singa sina lamdama sigi yelomi singa sibu mapandagi hajilakpa puruk onthokna khonarakpa leptri makhoi masana lamdama sida saitang bani lam asigi mapu nati haiba asi makhoi gi haurakliba generation singda mi tahandanaba semjin chajinba lairik kaya iduna tami Lyric sing asigi achum aran piba amadi chumthoknaba leiriba asigi authority asi Manipur University ki history department ki achoba thodang lopam thoi masida university asigi vice chancellor na tumina usinadaba langani hairi cherol sina hai aranba puwari amana khunai asibu mami samanba matamda mateng pangsinba gumna leipam thokte Manipur tongan ba lanai amadi group ki oiba puwari bu nainaba amadi puwari bu iba kaya ama leichawanate adubu malemda sakhangnaraba university amana achumba khunai asigi puwari ama mayek seng thambadi mathautai maramdi university ama oina puwari singbu asengba achumba puthokpa authentication gi authority oi kunthrom doi suba AD gi mamang taki hauna nauna lamdam asida cookie sing leide amadi makhoi gi yek salai leiba machani haiduna iba leiri ningtau hangtakda yumnam piduna lehen kiba yek salai di chandaba sing asigi lama sigi mapu oibagi haktan basing asibu achum aran piga dawriba adugi authority adudi Manipur University gi history department ki authority adu oipam thoktabra Manipur da sungthok thokidaba Anglo Cookie War 1917 dagina 1919 gi centenary celebration da Manipur University gi professor kharana function yauduna sawgatpa kaya ukiba asinasu cookie singna achumba sabagi lambi pibani masi tawroidabani maramaduna hiramasida Manipur University gi vice chancellor na luchingduna lamdama sigi yelomi singbu kanbada saru yapam thoi hairi